ngasi phongkiba tongan tongan ba manipuri se phongsing amasung thokiba thawdo wathok dagi maroi bi ipaw sing myam na thamji ahanada hoyelan pawdagi lokosaraga maina sakpa layengkhre IGAR South ki sirolmada ngarang ayu pung 12 rom tarakpada toileng khulda PMJSY gi makhatu lambi semgi thabak suba yawba masagi se khumfurom suraba miyema masagi sada kungi sangda maina saktuna sokpadagi Assam Rifles ki Zopi Battalion ahan link sathabiduna lekana khreri amaromdana ti ramanandana amukasu nongsagi matu phoiraga singlakle numit tare ni gi manungda laktuna wakhal taminagadabani UFO press conference to wangang kiba UFO gi thapubasing mamang thagi kunga tarukta khungangi mafam amada pangthokiba laining amagi thoramda takhilamam ramananda maiti kauba miyemana mitai furup ki laining gi satnabi amabu atopa furup amada onsinduna Palaga Karim Kathaina ki haiba thawdoki matangda Rajya Sabha ki MP su oidi pining thawlai sem sana zawba yauna miyoi kyana haksina lawduna pienda phongtokna rakhibadagi miyoi asimagna miyamda lale haidana sengdokraba matungda amu hana nongsagi matu phoiraga singlakui pibamda Universal Friendship Organization UFO gi body ama oiriba sajal gi miyoi amada sajalbu hawdonga sangdamnaduna noknabagi warul ngangkhibagi video clip ama social media da viral oirakle haidi Wapam singasi press kapta pangthokiba pawgi mifamada UFO gi Secretary General Y Mairab angomna phungtokibani mifamaduda UFO gi Secretary Home L Loyumbam Finance Secretary L Tairen Saruyaki Secretary General Y Mairab angomna pawmisna phungtokibada Tiramananda hairiba miyesina lainingi mifamada sajalni haina masak khangdoklaba miyemada pabung nang hawdong lahain hangbada ahanba hangbada miyeduna khumlakidi adubu ngahak leraga mani ai hawdong haina khumlakhi haina thawramadura phungdoki wafam adu sajalbu humiliate tawbuni haina haksina lawi heri UFOD non violence ta thajaba organization ni haiduna thawdo adugi matangda ingna singna wakhal taminana ba takhelamam ramananda hairiba mi singasidagi numit tare ni phawgi manungda UFO ki central headquarter haibok ta lakadabani hairi mafam asida lakpada magna khudong sadaba mayoknaragana maki safagadaba secure oigadaba mafam amada unaduna wakhal taminagadaba naki adubu karigumba hairiba numit asigi manungda magna UFO gi thapu bisingi kuthangda wakhal taminana ba khonnaraktrabadi organization asigi central committee na kupna khannaraba matungda kari karamba warep lawrakadagi haibadu lepkan haki loinana atopa lining bu sairaga mahak masana sasaribu lining bu sandoknabo honaba gumba su tawrakli haibaga loinana asigumba thawdo kharasu mamangna thokra haina pawmisuna phungdoki amaromda langol lukhoi thangta sidamsang laimakhulem laikai maiti langol gi president L Ibosa khumana khuyek pidon thadorakpa serol amada sanam hei lainingasi awanung poklamdam gi major indigenous religion ni hari seol sina makhatana hai sanam hei lainingasi awanung poklamdam gi district culture amasum tradition ngakliba matangai riba major indigenous religion ni loinana lining asida kangluk ki khenaba lol gi khenaba saksu khenaba na maramoiraga mibu tukusabagi wapum yaudi amasu miyoibu kutima taibang mapu gi mafamda amatani haibasida thajaba lining hairi loinana lining asina miyoibu kudingmapu asumba lambi da sanaba afaba wakhalonda yumpham oiba lining ni loinana wakal mapung phadringaida lining gi mingda napal na maramoiduna bigotry amasum hatred lakpa asidi lining gi mingda power pambagi khudamni hairi loinana aikhoi khudimak taibang mapudigi horakpani haibasi ningsingduna Christian su Islam su Hindu su puni hingminaduna malemgi yumthong khudimak lining thau laimaril gi khubam semduna imoinu imagi phunga lairu thamduna malemda ingtapa nungai phaba malem ama semlasi haina lup asina Manipur gi miyam amadi awanung poklamnam gi miyamda appeal tawjari hairi loinana sanamhi puyas malemgi lol kudimakta hadoktuna malemgi leba kudimakta sanamai society amamam thamduna miyoibu kudimak nungaiba punsi ama phangnaba hotnarasi haina sa phungdorakli loinana mapanigi sanglakpa lining sing maru oina Islam Christian amasum Hindu lining sing asi mapung phanaba hotnabada sense of state ki wakhalon hapsilaktuna Christian state Hindu state natragana Islamic state ki ihawa malakpa taragadi Manipur amasum awanong poklamdamda political danger thokani maramaduna peaceful religious life of Islam Christian amasum Hindu adu khakta Manipur miyam amade awanong poklamdam gi miyamna recognize ta gun haibisi khangminaba matamoire pali belenga asina lining gi mingda power paining mi singbu regulation
तौनब लो अमा सेमबियु हाइनसु अपील तौरकली मखा चथरकप ओइना तोपा पाव अमनमु MLA मयांग लमम रमेशु की मतक फाइल तौरक पे इलेक्शन पिटिशन MLA ना हाई कोर्ट खनफम थोकते हैरकपा ऑब्जेक्शन की वयल सथरगनी मणिपुर लेजिस्लेटिव असेंबली की तरागनिथोई सुबो मिखल ममांग कुमजा इंग्लिश ngani कुनगनिथोई की फेब्रुवारी अमसु मार्च ता तंकक अनि थोना पांगतोखरबसु मार्च तरा इंग्लिश ngani कुनगनिथोई द पुन्ना बोट मसिंग थीरब मतुंगदा असेंबली सेगमेंट हुमफुमकी रिजल्ट लखथोखरब मतुंगदा पंथदना माय पागलकलबा MLA हुमफुगी मनुंगि कुनगा मपनगी मथक फाइल तौनरखिबे इलेक्शन पिटिशन कुंथ्रागा तरुक की मनुंगदा अमा विथड्रॉ तौखरब मतुंगदा लेमहौरिबा कुंथ्रागा मंगागी मनुंगदा कक्सिंग असेंबली constituency की MLA मयांग लमम रमेशो की मथक फाइल तौरकपा इलेक्शन पिटिशन अनिगी मनुंगदा माक लंबा तौनखिबे कांग्रेस मिरेप खेत्रमिम केनेदीना फाइल तौरखिबे इलेक्शन पिटिशन अदु मरम सादे अमसुम हाई कोर्ट ऑफ मणिपुर खनफम थोकते हैरकपा MLA की वफम लैखाई ताथोनब वयल सतगदोरि MLA सिग मथक फाइल तौरखिबा अपुनबा इलेक्शन पिटिशन अनिनि अमन इलेक्शन पिटिशन नंबर 5 of 2022 वैरगा अमना 35 of 2022 नि अहानबिगी इलेक्शन पिटिशन असिना मिखल अदुदा महाका लंबा तौनखिबा BJP की मेरेप येंखोम सुरचंद्रन पिटिशनर ओइदुना MLA असिगा अतोपा मियोय मंगागी मथक फाइल तौरखिबनि अनिचुब पिटिशन असिना केस हाइस केनेदीना MLA अमसुम अतोपा मियोय मरिगी मथक फाइल तौरखिबनि हाई कोर्ट ऑफ मणिपुर इलेक्शन पिटिशन अनिमक लौकतना मसिगी मथौ ताबा वयल सिंग लेप्तना सतबा होरकपदा पिटिशनर ओइरिबा केस हाइस केनेदीना माकी इलेक्शन पिटिशन असिगा मरि लेनबा मिसलिनियस केस इलेक्शन पिटिशन नंबर 24 of 2023 सु फाइल तौरखिबा लैरिबनि अदुगा MLA असिना माक अमसुम अतोपा मियोय मरिगी मथकता इलेक्शन पिटिशन असि फाइल तौरकपदिगी माकी मैकेदिगिसु खेत्रमयुम केनेडी अमसुम अतोपा मियोय मरिगी मथकता ममांगी कुमजा इंग्लिश ngani कुनगनिथोइदा इलेक्शन रिक्रिमिनेशन पिटिशन नंबर 24 of 2022 फाइल तौरखिबगा लोइनना सालिबा कुमजा असिदना मिसलिनियस केस इलेक्शन पिटिशन नंबर 13 of 2023 फाइल तौरखिबनि इलेक्शन पिटिशन सिग मरी लेदन पिटिशनर अमसुम रेस्पोंडेंट नंबर 1 ओइरिबा MLA की मैकेदिगी मिसलिनियस केस असि इलेक्शन पिटिशन अममम अमसुम MLA की मैकेदिगिना इलेक्शन रिक्रिमिनेशन पिटिशन अमा फाइल तौरखिबा इरोइना MLA M रमेश्वर की मैकेदिगी मा अमसुम अतोपा मियोय मरी की मथकता केस हाइस केनेडी न फाइल तौरखलिबा इलेक्शन पिटिशन नंबर 35 of 2022 असि मरम सादे अमसुम मेंटेनेबल ओइदि हाइरदुना हाई कोर्ट ऑफ मणिपुर न लौकतुना खनबिफम थोकति हाइना मिसलिनियस केस इलेक्शन पिटिशन नंबर 73 of 2022 फाइल तौरखिबनि मरमसना केस हाइस केनेदीना MLA अमसुम अतोपा मियोय मरिगी मथक फाइल तौरखलिबा इलेक्शन पिटिशन असि कोना खनदुना वयल सथगदरा नत्रगना सथरोइद्रा हाइबगी मेंटेनेबिलिटी की ऑब्जेक्शन तौरक्लबनिना हाइरिबु वाफम असि ममजौनना लैखाई ताथोक्तबा यादबदगी मसिगी वाडोल सथनबा लिस्ट तौबन हाइरि MLA की मैकेडी फाइल तौरक्लिबा मेंटेनेबिलिटी की ऑब्जेक्शन तौरक्लबनिना हाइरिबु वाफम असि ममजौनना लैखाई ताथोक्तबा यादबदगी मसिगी वयल सथनबा लिस्ट तौबन हाइरि MLA की मैकेडी फाइल तौरक्लिबा मेंटेनेबिलिटी की ऑब्जेक्शन असिमकी मतंगदा खननबा मैटर असि थासी की तरादा हाई कोर्ट ऑफ मणिपुर की जस्टिस अहंतेम बिमोल की कोर्स लिस्ट के आइटम नंबर 33 दा लिस्ट तौर हाइरि हकथेंगना खनगदबा मैटर असिगा लोइना लिस्ट तौबा असिदा केस हाइस केनेडी न फाइल तौरकपा इलेक्शन पिटिशन मिसलिनियस केस अमसुम MLA की मैकेडी फाइल तौरकपा इलेक्शन रिक्रिमिनेशन पिटिशन अमसुम अतोपा मिसलिनियस केस अमसुम पुन लिस्ट तौर हाइरि पनबा याबरी थासी की तराद बेंच असिन मेटर असि खननबगिदमा लिस्ट तौबगी मथकता येंखोम सुरचंद्रन MLA असि अतोपा मियोय मंगाग की मथकता फाइल तौरखिबा इलेक्शन पिटिशन नंबर 5 of 2022 पिटिशनर ना MLA असि अतोपा मियोय मरिगे की मथकता फाइल तौरकपा मिसलिनियस केस इलेक्शन पिटिशन नंबर 11 of 2023 याउना MLA असि पिटिशनर वाई सुरचंद्र अमसुम अतोपा मियोय मरिगे मथकता फाइल तौरकपा इलेक्शन रिक्रिमिनेशन पिटिशन नंबर 6 of 2022 अमसुम मिसलिनियस केस इलेक्शन पिटिशन नंबर 70 of 2022 अमदी 29 of 2023 सु कोर्स लिस्ट के आइटम नंबर 14 दगी 18 फाव की मनुंग लिस्ट तौरी हाइनसु पाउसदा मखाताना सु फुंगदोरक्ली मखासा थरक पोइना तो पाव मनमु सनराइबा पॉक्सीदिगी लकुसरगा ममिंग लेरबा प्राइवेट स्कूल गुमना वांखै हाई स्कूल सु ममा मपासिंग मसासिंग मिंग सननबा तानबा होरक्ली मिंग सननबा अंगम अथौसिंग की DO लेटर न थली RTE की वांगबदा एंट्रेंस टेस्ट तौखरे अफबा ममिंग लेरबा प्राइवेट स्कूल सिंग मसा मसुसिंग मिंग सननबा फंगननबा ममा मपा ओइबसिंग क्वेश्चन चीनबगी मतौगुमना लाइंगाक नसलाइबा वांखै हाई स्कूल ममा मपासिंग मसासिंग मिंग सननबा थोमजिनरक्ली
ꯃꯤꯡ ꯆꯟꯕ ꯐꯪꯅꯅꯕꯒꯤꯗꯃꯛ ꯃꯤꯅꯤꯁꯇꯔ MLA ꯁꯤꯡꯒꯤ DO ꯂꯦꯇꯔꯅ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯎꯄꯨ ꯊꯜꯂꯦ ꯄꯥꯝꯕꯩ ꯂꯩꯔꯛꯇꯕꯗꯒꯤ ꯔꯥꯏꯠ ꯇꯨ ꯏꯗꯨꯀꯦꯁꯟ RTE ꯅ ꯁꯨꯛꯌꯥ ꯌꯥꯗꯕ ꯃꯑꯣꯡꯗ ꯏꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯡ ꯆꯟꯅꯅꯕ ꯃꯍꯩꯔꯣꯏꯁꯤꯡ ꯈꯜꯂꯦ matam amada wangkai girls haiduna leiram school si congress lengaki matamda mahairoi nupa nupi puna leirik tamba model school onthoki madugi matungna chief minister nongthongba biren gi lengak lakpadagi wangkai high school haiduna maming olaga haujingna school foganan si mission gi makhar lengana miyeng sanglaga salai bini adubu leibak thibadi model school bu oirabasu school foganan si mission bu oiragasu school sigi infrastructure da ahongba karisu thoina ude thajabi aba maphamdagi phangba paun hai high school gi class 1 dagi 10 phawba lei class 1 dagi 5 phawburi section amamum khaktam lei adubo hairiba section singa sida mahairoi di sama sama gi mathakta lei pikraba ka singa do angang sama hina namsilag leirik takpi bigi awaba mayung naringi gi sairakta atopa mahairoi kya ma ming sandabi yadi haina thomsilak leptri class 6 dagi 10 phawbana section ani lei hairiba section singa sida su mahairoi singa thoklaga leidi bani mahairoi singa si tha sigi taraga ni thu amasum taraga humdoi de ming sanana ba notice tokre adubo minister MLA masum matik mayai leiba miyoi kyan makhoi gi assembly constituency de leiba mama pa singi pressure digi angang kun thra digi tadana tungan ba class singa ming sanana ba DO letter sing tharaki school authority na mahairoi sing pit thana leiba maramna makhatan angang ming salan ba ngamloi haibada angam tana bagi phibam ama laknare pausna makhatana hai lenga ki meke digi school asida mahairoi masing hengana tamhanabagi thoidokpa thorang ama phaw tawba leiti angang singna phamnana ba masu lairik thamnana ba fan ningthina leiti ka su pisakpi hairaga su BBIP singaduna fanjura yangkhai kunthra leiraga thilakani hain school authority da thajabapi makoina fanjura kaya marum piraga su angang mayam lairik tamnana ba ka matik sadri haina haijaraga su mayam dugi pressure du khara makai ko onana bugidama class khudingi mahairoi khara launana ba school authority na ware lokhi ware badugi matungina hawkhibe April 6 ta entrance test pangthoki entrance test ki result lathokre entrance test ki result lathok masa sing yaubra haiba yengnana ba thumjinarakpada wangkai high school ki campus angak pamongda mina sinna tinkre lenga ki school amada angam lerik tamhana bugidama mingsan gi lakpada makbu tarana okadabani haiba RTE gi wafam du school asida sanadre masigi sumatak ming sanana ba lakpa angang sing entrance test tawpi yaro haiba RTE gi athing madu school asida thugaire entrance test ki result lathokpada class 2 da angang kungom doi class 3 da angang kungomathoi class 4 da angang kunthraga taru class 5 da angang kunthraga ni thoi class 6 da angang nipuga mathoi class 7 angang kunthraga mari class 8 angang kunga tere amasung class 9 angang taru khale mairoi sing tamnana khalaba class ng sida hanadagi hauna angang pairaga mingsan khrabani ahang basit leitrabani haujik nauna mingsanana ba ayaba pikraba angang sing si kadai da kamdong no mai tambigatagi haibasi arubuwa mamoiri lenga ke maming lerabi school kya marum asibaga pangkha oire Imphal gi area dari akaknabi school ani hum khaktam mahirui masing gyana le makoi manungda makok thongba ama haiba taragadi Imphal East ki oina semgat kiba wangkhai high school asini school asida oza wate hai singbu oza mayam amsuleiri adobo infrastructure matik sadabana ming saningba angang mayam ma ming salan mangamdre maramaduna Manipur government athubu matamna miyeng sangdun school asigi waliba infrastructure sing asi semgatpegi tangai padabale atopa pawgi source amana hai COVID-19 gi laina matungdagi Manipur miyam gi sel tungi phibamda awonba kaya marum lakhre maming leraba private school da ming sanduna mai tamalamba angang sing phaw hojikti government ki aphabi school sing thina duna ming sanare afaba private school da tamlamba angang sing adugi mama pa singna wangkai high school thajaba thamnakpasi Manipur lenga ki school fogan si mission mai pak pa mani haina su lawbusi ya haina su pawsna bakata na su phungdorakli atopa paw madanamo singda casement area sambal khabagi thabak sataba hore minister singda dam gi casement area da uyen thatpa thingnabagi dama Manipur lenga na kilometer taruk sangba saruk ama fencing khaba hore haina se minister nong thongmam berena phungdokre social media ra thagalakpa post ama se minister hai Manipur lenga na umang kokthokpa masum ising gi award leiriba si amuhana thoondana ba angama thakta changsinduna honari asigumba thaba asi sangsinbada lainga khaktana oithok loi miyam gi mating tangai pada pasangi maramasna lenga na sangsilak diba khongthang sina miyam na mating pangbina basi minister na apul tokhi
Panma yabadi singda damgi ising na Imphal City manungda leiriba miyoi kyagi thaknabi ising piribani adubu laibak thibadi hawkiba sei khara asida singda damgi catchment area da khundariba miyoi singna leptana uyan pa masum mai thadopna singmo satharakpadagi singda damgi ising tangkhre dam asida ising leitabana maram oiraga Imphal tampaki mafam kyada miyamgi thakna sanabi ising phangdabi awaba leptana mayokna duna lakhibani official over report ki matung ina singda dam gi catchment area si lam hectare lising ani gi sahum romni masigi manungda acres sahum ga taradi water resource department kumza english nga mag samapan go humdra ga tere talok singkre singda dam gi phiba masi ubadagi minister n biren gi miyang makhada singda dam water set area amuhana hanjin hanana ba lokhat pham thok thabak sing lokhat na ba forest department khangan ki balaki singda dam catchment area kananabigidam Manipur lenga ki forest department upal kya tha aduna sangsili masida natana area sin indo german project oiriba KFW gi makhara catchment area sing sengbat wi thabak sing sathaduna leiribane nesu paushda supalakli makasa tharak poina pongna pam pausi dige to pamaruiba paukhran COVID-19 gi review meeting da Dr. S Ranjan thugaikhre April 10 dagina taraga mathoi mock drill pangthokadori Lebausida COVID-19 gi lais nauna hengalakpa loinana ngasi Union Health Minister Mansukh Mandaviana COVID-19 management amasung vaccination gi matang state singi health minister singa loinana review meeting pangthokre ngasi virtual loina pangthokki mami phamadura Manipur gi health minister Dr. Sapam Ranjan Singha sar gyakhiba loinana state asina COVID-19 thengnana bigidamak lakholiba thabak thoram singi matangda paudamki ngasigi mipamadura Union Health Minister Mansukh Mandavia gi maikaidigi COVID-19 laisat asi thengnana bagidamang state amasum center anina koksung sinaduna thabak tawminaba mathau ta haki Union Minister haki COVID-19 laisat asi thengnana bagidamang mamangdagi satharakpa thausil manga test rate tit vaccination amasum appropriate behavior haiba hiram singasi makhana ngakna satlan minabagidamang state government honagadabani lebasi goina haujuk oirakliba COVID-19 gi phiba masi election anabagidamang April 9 amasum mapan state singna district administration amasum public health officials singa loinana COVID-19 gi tharang toriba sigi matangda review meeting pangthokna basu center gi maikedi khanki tha sigi tara amasum taraga mathuri state singna leiriba health facility khudingmakta mock drill pangthokadabani state singi minister singna state adugi leiriba hospital singna sakadabani state singna COVID-19 gi laisat asi hena khudong thiba phibam ama oiraktana bagidama mekup nahum singna leina bagidama section na tharang tawgadabani haba waphamsu minister gi mekedi gi thamki state singna laisat asi thengnana bagidama emergency hotspot sing khangdokadabani test tawba masing hengat hanba vaccination tawba hengat hanba masum hospital gi infrastructure sing mapung phana tharang tawduna thamduna mikup nahum singna laina basu center gi mekedi gi khanki state singi health minister sing principal secretary additional chief secretary masum minister gi makok thongbo official sing sarog yaduna pangthokiba virtual meeting aduda state singna COVID-19 gi positive sample sing genome sequencing tawna basu khanki leba asida COVID-19 gi case asi sayol amada case lising mari gi samaga marfu ni pan oirakpa loinana sayol amada sara 3.02 gi sangna hengalakli laisat hengalakli basi mapung phana thengnana bagidam state singna sabsaba thorang tawgadabani masigidama COVID-19 gakthokna bagidama tangai phadana ingadab satna pathap sing miyamna mapung phana ilangadabani haina su minister gi mekedi gi khan khedi makasa tharak poina naharol gi thaudang pausi dige topa pawmana shutdown khom thokrabsu dukan sing thonglona khre Imphal East ki Singmairong mamang awang lekai de leba Singmairong Youth Welfare Association Singmairong mamang awang lekai sanglup amasung Singmairong apun mamaira pai bigi sanglen haukiba tang manga gi ayuk angan mada CRPC gi section 144 gi makhada athingba hukum thamduna miyoi amata yumdagi mapan thondana thamnana ba eviction satakhiba adu yaning da phongdok tu nga CNS2 Imphal Dimapur lambi gi Singmairong area da phung tarak ni thogi total shutdown khongjang sangsingan hena lakthokiba adu Sairaubi yenglaga komthokrabasu moral support avoina jaga adu da lairiba dukan sing office amasum petrol pump sing thong londuna protest atakre ban gi khongjang adu handokrabasu jaga adu da pamda thaudok sing tholakpa yai haina hojik su district administration na mapam adu da CRPC gi section 144 gi atingba thamduna miyoi manga amasu masidagi hena punbada atingba lairibini loinana ayanba police force kaya suma phamadu deploy tawduna akan section tharang thabak singsu paikhatli bene haina su pausna makhatana palakli makasa tharak poina to papaw manamo sapo amasum
Sayona Mau community sang with Atima Tamlibasing Yangsilagan and a centerna AC the country. Manipur border district Oidiva, Maus, Nagaland traditional boundary Matanga say and Abalevigi, Nagaland organization of Oidiva, Southern Angami People's Organization, Sapomasum, Southern Angami Youth Organization, Shayonigi, Maikadigi, Maugi Zatising, Makoi area, Sangating Lana, Lapukiba, Dugi Mayokta, Supreme Court Tarakiba, PIL Amagamadi Lena, Central Government Makadigi issue Shikimatan, Yangsilagan Hana, Supreme Court Tazo Picret. Sapomasum. Sayona Maugi miyoi sing makoi area da sang mada ating matham ki ba duna mau miyam na thingnari bu khudong sa da basing issue washing mari lainana Supreme Court tharaki ba PIL amagi pakhum moina hauki April mangada Solicitor General of India to Sir Maheta na Apex Court asita thajaba da pikhibani Solicitor General asiki maikedi issue washing matang Central Government ki maikedi yamna kupna khanari ama sum sayol ahungi manungda masigi matang na sabsabu warep ama lawrabi yai haina khanari Supreme Court Chief Justice of India Justice D.Y. Chandrasud amasum Justice J.B. Pardiwala anigi bench ta sadakiba PIL gi hearing aduda Solicitor General of India na issue shigi matang sayol ongi matam pibina wa haijarakibigi matungina hearing asi May marida sathanaba matam lepre panba yabadi haukiba March taragumduri sapo amasum sayona mau community miyoi sing makoi area da sangmat atingba thamaga mari lainana Kurizam Athobana Supreme Court PIL du file Torkibini. Londona PIL dugi ahum super hearing a sea, Hokibi April Mangad Pantokibini. Mau Imphal Market Coordinating Committee Imphal Convener. Kurizam Athobana Supreme Court Tarakiva PIL dun Haidibina. Sapoamasum Sayona Maugi community sing Makoi area the sang with Atima Tamkiva Sina Maugi Miam Kudong Satabaka Mayo Nariba Sigimatata, the one to one issue Kagimatang Supreme Court Central Government, Mari Lainariba Nagaland Government Amaso, Manipur Government Matiksa directions in PBU. Loinana Nagaland Southern Angami Singna Kundari Mapam Sing Powdun Sapada Atima Tamlibus. Tamlingegi serakta hingsagi thawong sing sata kiba organization amasum lanai miyoi sing mataktam maru oina Nagaland gi mari leinaba police station singda FIR launch tawkhiba sing adugi matakta matik saba thabak sing lokhatpiu loinana blockade aduda saithing mayung nakhiba miyoi sing business amadi lantum mang ta khiba sing aduda mathau tab relief convention PBU amasum unlawful activities Makasa tarak point na to papawam na AMU na semester exam ki form fill up ki mamal left na hengalagli besi atubo de sengdo kadabni KSA Manipur University ki makada laidiba college singi handak pangthok kodoriba ani suba mari suba amasum taruk suba semester ki exam ki form fill up ta AMU na lep form fill up ki rate atudagi tayona na college singna apamba mamal lawriba madi AMU na form fill up ki rate left na hengalagli besi ki matang na mari lena authority na Atubu matamda miyam da singdokadabani haina KSA Head Externals Affairs Secretary Sinam James Kumanangasi lub asigi office ta pangthokiba pawgi mifam amada phongdokre Imphal College Manipur College Mayalambi College NG College CI College Thambalmari College Standard College ki General Secretary sing yauna pangthokiba pawgi mifam aduda mahna makhata na haikibada Manipur University na lawduna college sing pangthokodoriba ani suba mari suba amasung taruk suba semester gi BA BAC amasung BCom examination gi form fill up lawbuda maram sadaba ahen senpam kya ma college authority na lawre masigi matakta MU na su sahi khudingi semester exam gi form fill up ki rate asi hengali Pibam Sina, my racing exam tabangam the Duna Lady Ba, Tam Topiki Pibam the Lakli. Mamangda, practical Yaudaba arts ski form Philipta, Lupa, Lishinga Yankai, Lorambaduna, Handanga, Lishinga Magasanipan, science ki practical ohum low Tauda, Lupa Lishinga Magasatrika Yankai, Lorambaduna, Handagna Lupa, Lishing ohum Sanipa, Loropa, Shimaram Sadi. College ki administration, Pai Ribisina, MU na lepa, red adurigi saruk ani rongi sang hengat paduga, MU na su form Philip ki red. Pagyan hengalak pa sila buktivani. Amasum thaw tang bagi satok sa sintaw budak mahiroi sing awabam mamayuk na ringi sa sida form fill up ki mamal lep na hengalak pa sin awabam mayuk na halik. Mamang ki exam ki form fill up ki mamal subnatagi lupa sa maloram madu handak lupa sa ni fawi lawri. Mara madu na mari lain ba authority na hiram na sida miyeng sang biyo. Madu na trabadi mahiroi sing giweba akan bi ihulak pa yay haide hensu paus na makatana sa pungdorakli. Makasa tarakpo na to papaw Imphal West Commando na Juwar sanapham ama thugaikhre Yumbu yaona miyoi nipan sel oina lupa lak ama hina thugaikhre
ngasi numidang pung 8:15 taba matamda akhanaba paw ma phangmadagi Imphal West ki SP Dr. S Ibomsa gi supervision makada commando team singna lalambu makong ningthauzam laikai da leiba kaksing ningthau laikai da leiba aribam khomdon sna ko bamagi barada leiba kaksing ningthau laikai dagi moirangthem Ibomsa allies koko sa yangkhai go humda apokpa leikidraba munal ko bamagi yumda red satakre red aduda yumadu Juwar sanara miyoi taret jauna puna miyoi nipan amasum playing card mobile phone taruk sel oina lupa la amaga lising taraga mapanga sawa amasum layum ama recover tawre Juwar sanaramigi phara bising adudi Juwar sanabadu yauri lalamuk makong pukri so mapar gi nongthombam keni saini pugutru apokpa laikhidraba samungo oripo Gopal ji lerak gi ningthauzam khamba sa yangkhai apokpa laikhidraba iboton lalamu makong ningthauzam laikai gi ningthauzam sana jaw saini pugutru apokpa laikhidraba mega sandra nagamapal soram lerak gi mutum nauksa sai kunthra gatru apokpa brajamani lalamung makong nauksekpam laikai gi takhelakpam kamlin sai kunthra gatru apokpa laikhidraba bir sandra nagamapal soram lerak gi ketremim heroji sai nipugumatu apokpa makhon oripok sorwon thingel gi khoishnam Ranbir sa iyang kay apopalay kidraba bubonam sum Juwar sanapham piramba moirangthem Ibomsa apopalay kidraba M munalni pharaba miyoi nipan adu makhoi digi fogalaba polam singa dugo kona na ain goeba thabak sing lokana ba Imphal police station sinak hairi hauji koina di myam paw sisu matang sa lusin jarage masum myam puna no update ngaminasi